ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ISSLC Class 10 ꯍꯥꯏꯇꯥꯔꯦ Board of Secondary Education ꯂꯧꯕ Date 7 March-ꯀꯤ remedies ꯇꯨ ꯈꯔ ꯊꯦꯡꯂꯞꯅ ꯄꯨꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ Date 7 ꯍꯌꯦꯡꯁꯦꯀꯣ Aries ꯔꯥꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯄꯣꯠꯆꯩ ꯀꯩꯀꯩ ꯀꯩꯝ ꯆꯪꯗꯧ ꯅꯠꯇꯦꯀꯣ ꯍꯥꯊꯨ ꯍꯥꯊꯨꯕ ꯑꯣꯏꯔꯁꯨ ꯂꯣꯏ ꯅꯪꯕ ꯄꯣꯠ ꯑꯣꯏꯌꯦ ꯁꯤꯅꯀꯣ Aries ꯍꯥꯏꯗꯤ ꯃꯦꯁ ꯔꯥꯁꯤꯁꯦ take blessing from your mother ꯍꯥꯏꯕꯅꯤ ꯅꯪ ꯏꯃꯥꯗꯒꯤ ꯕꯣꯔ ꯅꯤꯔ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯏꯆꯦꯗ ꯌꯥꯏ ꯏꯇꯩꯃꯗ ꯌꯥꯏꯀꯣ ꯏꯃꯥꯒ ꯆꯍꯤ ꯃꯥꯟꯅꯕ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕꯗꯒꯤ ꯕꯣꯔ ꯅꯤꯔꯒ ꯆꯠꯄ ꯌꯥꯏ ꯑꯗꯨꯃ ꯃꯦꯁ ꯔꯥꯁꯤꯒꯤꯀꯣ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯁ ꯕ꯭ꯔꯤꯁ ꯔꯥꯁꯤꯗꯣꯀꯣ ꯑꯗꯨꯒꯤꯅ ꯀꯩꯅꯣ take some rice from your mom and keep with you ꯍꯥꯏꯕꯅꯤ ꯏꯃꯥꯗꯒꯤ ꯆꯦꯡ ꯈꯤꯇꯪ ꯂꯧꯔꯣꯏ ꯃꯔꯨ ꯃꯔꯤ ꯃꯉꯥ ꯃꯥꯗ ꯁꯤꯁꯇ ꯌꯥꯏꯀꯣ ꯃꯁꯤ ꯑꯍꯟꯗꯨꯁꯨ ꯏꯃꯥꯒꯤ ꯃꯁꯛꯅꯤ ꯍꯥꯏ ꯃꯉꯣꯟꯗꯩ ꯂꯧꯔꯁꯨ ꯌꯥꯏ ꯏꯃꯥ ꯂꯩꯇ꯭ꯔꯗꯤꯀꯣ ꯑꯗꯒꯤ ꯃꯆꯦꯁꯨ ꯀꯩꯁꯨ ꯑꯝꯇ ꯂꯩꯖꯗꯕ ꯑꯣꯏꯔꯒꯅꯤ ꯏꯃꯥꯒ ꯆꯍꯤ ꯃꯥꯟꯅꯕꯗꯩ ꯂꯧꯔꯣ ꯃꯥꯁꯦ ꯑꯩ ꯏꯃꯥ ꯑꯣꯏꯕ ꯌꯥꯏꯅ ꯈꯟꯕ ꯃꯤꯁꯛꯇꯨꯗꯒꯤ ꯆꯦꯡ ꯃꯔꯨ ꯃꯔꯤ ꯃꯉꯥꯈꯛ ꯂꯧꯕꯅꯤ ꯆꯦꯡ ꯃꯔꯨ ꯃꯔꯤ ꯃꯉꯥꯁꯦ ꯀꯩꯗꯧꯔꯦ ꯂꯧꯔ ꯃꯇꯨꯡꯗ ꯅꯪ ꯄꯨꯔ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯄꯣꯀꯦꯠꯇ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯀꯣ ꯑꯗꯨꯒ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤꯗꯤ ꯀꯩꯅꯣ ꯑꯉꯧꯕ ꯂꯩ ꯑꯃ ꯃꯤ ꯑꯃꯗ ꯄꯤꯔꯝꯃꯣ ꯍꯥꯏꯕ ꯀꯅꯥꯅꯣꯝꯗ ꯍꯦꯛꯇ ꯄꯤꯔꯝ ꯌꯥꯏꯀꯣ ꯂꯩ ꯑꯉꯧꯕ ꯑꯃꯈꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯀꯔꯀꯠ ꯔꯥꯁꯤꯁꯤꯗꯤ ꯀꯩꯅꯣ ꯗꯣꯅꯦꯠ ꯑꯇꯥ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯟ ꯍꯧꯔ ꯆꯥꯅꯅꯕ ꯑꯇꯥꯗꯣ ꯑꯗꯨ ꯗꯣꯅꯦꯠ ꯇꯧꯊꯣꯛꯑꯒꯀꯣ ꯑꯗꯒꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤꯗꯤ ꯀꯩꯅꯣ ꯆꯠꯂꯝꯗꯥꯏꯗ ꯁꯪꯒꯣꯝꯁꯦ ꯁꯤꯞ ꯑꯃ ꯊꯛꯑꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯒ꯭ꯂꯥꯁꯇꯨꯃ ꯊꯛꯇꯣꯛꯑꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯃꯨꯛꯇꯪ ꯆꯤꯡꯉꯒ ꯇꯣꯛꯑꯁꯨ ꯌꯥꯏ ꯁꯪꯒꯣꯝ ꯇꯥꯖꯥ ꯑꯃꯨꯜ ꯇꯥꯖꯥ ꯃꯤꯜꯛꯇꯨꯁꯨ ꯌꯥꯏ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝꯗꯨꯁꯨ ꯌꯥꯏ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯤꯜꯛ ꯌꯥꯏꯀꯣ ꯁꯪꯒꯣꯝꯗ ꯁꯤꯞ ꯑꯃ ꯆꯤꯡꯉꯒ ꯆꯠꯂꯣ ꯑꯗꯨꯒ ꯚꯤꯔꯒꯣ ꯀꯩꯅꯥ ꯔꯥꯁꯤꯗꯤ ꯅꯪꯅ ꯇꯨꯝꯕ ꯐꯃꯨꯡꯗꯨꯗ ꯌꯣꯄꯤ ꯃꯆꯥ ꯑꯃꯈꯛ ꯀꯛꯇꯪ ꯊꯥꯖꯤꯜꯂꯝꯃꯨꯀꯣ ꯂꯣꯏꯅ ꯐꯨꯜ ꯊꯥꯖꯟꯕ ꯅꯠꯇꯕ ꯌꯣꯄꯤ ꯃꯆꯥ ꯑꯃꯈꯛ ꯀꯥꯡꯊꯣꯟꯗ ꯀꯛ ꯊꯥꯖꯤꯜꯂꯝꯕ ꯀꯥꯡꯊꯣꯟꯗ ꯍꯤꯞꯇꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐ꯭ꯂꯣꯔ ꯃꯊꯛꯇ ꯍꯥꯏꯗꯤ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯃꯊꯛꯇ ꯃꯄꯥꯛ ꯊꯥꯔꯒ ꯍꯤꯞꯄ ꯀꯥꯡꯕꯨꯗꯤ ꯀꯩꯗꯧꯔꯦ ꯐꯃꯨꯡꯒꯤ ꯃꯈꯥꯗꯨꯗ ꯌꯣꯄꯤꯗꯨ ꯏꯟꯁꯤꯜꯂꯒ ꯊꯝꯃꯝꯃꯣꯕꯀꯣ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯗꯨꯒ ꯇꯨꯂꯥ ꯂꯤꯕ꯭ꯔꯥ ꯔꯥꯁꯤꯒꯤꯗꯤ ꯅꯪꯅ ꯄꯔꯤꯈꯥꯒꯤ ꯁꯦꯟꯇꯔ ꯍꯣꯜꯗꯨ ꯇꯥꯟꯅ ꯆꯠꯄ ꯃꯇꯝꯗꯨꯗ ꯑꯦꯅꯤ ꯔꯤꯚꯔ ꯑꯃꯗ ꯇꯨꯔꯦꯟ ꯑꯃꯗ ꯀꯣꯏꯟ ꯑꯃ ꯂꯪꯊꯔꯝꯃꯨ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯅꯆꯤꯡꯕꯁꯤꯡꯒꯤ ꯅꯪ ꯆꯠꯇꯣꯏ ꯃꯐꯝꯁꯦ ꯂꯝꯍꯥꯡ ꯉꯥꯛꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯉꯥꯛꯇ ꯂꯩꯕ ꯑꯣꯏꯔꯗꯤ ꯗ꯭ꯔꯦꯟꯗ ꯌꯥꯏ ꯑꯣꯔ ꯑꯦꯅꯤ ꯋꯥꯇꯔꯗ ꯌꯥꯏꯕꯀꯣ ꯈꯣꯡ ꯇꯨꯔꯦꯟ ꯅꯂꯥ ꯑꯃꯗ ꯍꯦꯛꯇꯒꯤ ꯀꯣꯏꯜ ꯑꯃ ꯂꯪꯊꯔꯝꯃꯣ ꯑꯗꯨꯒ ꯁ꯭ꯀꯣꯔꯄꯤꯌꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯁꯤꯜꯚꯔ ꯀꯟꯇꯦꯅꯔ ꯑꯃꯗ ꯂꯨꯄꯥꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡꯁꯦ ꯍꯥꯞꯄꯒ ꯊꯛꯑꯒ ꯄꯔꯤꯈꯥꯁꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯂꯨꯄꯥꯒꯤ ꯄꯥꯇ꯭ꯔꯁꯦ ꯅꯪ ꯀꯩꯒꯨꯝꯕ ꯐꯪꯗ꯭ꯔꯒꯗꯤ ꯀꯩꯗꯧꯗꯒꯦ ꯍꯥꯏꯕꯗ ꯆꯥꯟꯗꯤ ꯃꯆꯦꯠ ꯑꯃ ꯊꯥꯗꯔꯕ ꯒ꯭ꯂꯥꯁꯇꯨꯗꯒꯤ ꯏꯁꯤꯡ ꯊꯛꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯤꯛꯀꯨꯝꯕꯒꯤ ꯃꯔꯨ ꯑꯃꯅꯤ ꯑꯦꯅꯤ ꯁꯤꯜꯚꯔꯒꯤ ꯑꯣꯔꯅꯥꯃꯦꯟ ꯑꯃ ꯊꯥꯗꯔꯒ ꯑꯗꯨꯝ ꯊꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒꯤꯗꯨꯃ ꯁ꯭ꯀꯣꯔꯄꯤꯌꯣꯒꯤ ꯄꯩꯈꯥ ꯊꯣꯛꯂꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯏꯁꯤꯡꯗꯣ ꯊꯛꯑꯒ ꯊꯣꯛꯂꯛꯑꯣꯏꯕꯀꯣ ꯑꯗꯨꯒ ꯁꯦꯖꯤꯇꯦꯔꯁ ꯑꯩꯈꯣꯏꯒꯤ ꯙꯅꯨ ꯔꯥꯁꯤꯁꯤ ꯀꯩꯗꯧꯋꯦ ꯋꯥꯏꯠ ꯍꯦꯡꯀꯔꯆꯤꯞ ꯑꯃ ꯑꯉꯧꯕ ꯔꯨꯃꯥꯜ ꯑꯃ ꯄꯣꯀꯦꯠꯇ ꯍꯥꯞꯄꯒ ꯄꯔꯤꯈꯥꯗꯨ ꯆꯠꯂꯣ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯙꯅꯨꯒꯤ ꯃꯊꯪꯗ ꯃꯀꯔ ꯀꯦꯄꯤꯀꯣꯟꯗꯤ ꯗꯣꯅꯦꯠ ꯋꯤꯠ ꯍꯥꯏꯕꯅꯤꯀꯣ ꯒꯦꯍꯨ ꯗꯥꯟ ꯇꯧ ꯍꯥꯏꯕꯅꯤ ꯒꯦꯍꯨꯁꯦ ꯍꯌꯦꯡ ꯑꯩꯅ ꯍꯥꯏꯔꯛꯄꯁꯤꯅ ꯊꯦꯡꯗꯅ ꯐꯪꯉꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯇꯥꯗꯣ ꯑꯗꯨꯝ ꯗꯥꯟ ꯇꯧꯕ ꯌꯥꯏꯀꯣ ꯑꯇꯥꯁꯤ ꯒꯦꯍꯨꯗꯩ ꯁꯦꯝꯕꯅꯦꯕ
ꯒꯤꯍꯨ ꯐꯪꯕ ꯀꯥꯡꯕꯨꯅ ꯒꯤꯍꯨ ꯇꯧꯔꯣ ꯐꯪꯗꯕ ꯀꯥꯡꯕꯨꯗꯨꯅ ꯑꯇꯥꯗꯨ ꯃꯤꯉꯣꯟꯗ ꯆꯥꯎꯅ ꯄꯤꯖꯊꯣꯛꯑꯣ ꯑꯁꯤꯋꯥ ꯑꯇꯥ ꯌꯥꯝ ꯊꯣꯛꯑꯦꯀꯣ 1 kgꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯈꯣꯂꯥꯁꯨ ꯊꯣꯛꯑꯦ ꯑꯗꯨꯗꯣ ꯂꯨꯖꯇꯨꯀꯣ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨ ꯗꯣꯅꯦꯠ ꯇꯧꯕ ꯑꯗꯒꯤ ꯃꯊꯪꯗ ꯑꯦꯛꯋꯥꯔꯤꯌꯁꯁꯤꯗꯤ ꯀꯩꯅꯣ ꯅꯪꯕꯨ ꯄꯣꯛꯄ ꯏꯄꯥꯗꯨꯗ ꯕꯕꯥꯗ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯅꯈꯨꯠꯃꯛꯅ ꯏꯜꯂꯒ ꯄꯤꯖꯔꯝꯕ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯕ ꯑꯍꯟꯗ ꯄꯤꯖꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯃꯨꯛ ꯑꯍꯟ ꯑꯣꯏꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯕꯕꯥꯒ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯕ ꯁꯝ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯕꯕꯥꯁꯤꯅ ꯆꯍꯤ 70 ꯁꯨꯔꯝꯃꯅꯤ ꯍꯥꯏꯔꯁꯨ 70 ꯁꯨꯕ ꯃꯤ ꯊꯤꯗꯧ ꯅꯠꯇꯦꯀꯣ ꯅꯪꯕꯨ ꯄꯣꯛꯄ ꯌꯥꯕ ꯍꯥꯏꯗꯤ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 10 ꯁꯨꯔꯗꯤ ꯑꯔꯥꯎꯟ 45ꯀ ꯁꯨꯕ ꯃꯤ ꯑꯃꯗ 40-45 ꯁꯨꯕ ꯃꯤ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯆꯤꯅꯤ ꯑꯉꯥꯡꯕ ꯅꯈꯨꯠꯅ ꯏꯟꯕꯤꯔꯒ ꯄꯤꯖꯔꯝꯃꯣꯕꯀꯣ ꯑꯗꯨꯒ ꯄꯥꯏꯁꯦꯁ ꯃꯤꯅꯔꯥꯁꯤꯁꯤꯅ ꯂꯥꯏꯁꯪ ꯑꯃꯗ ꯆꯤꯅꯤ ꯑꯉꯧꯕ ꯗꯥꯟ ꯇꯧ ꯍꯥꯏꯕꯅꯤꯀꯣ ꯑꯦꯅꯤ ꯇꯦꯝꯄꯜ ꯑꯦꯅꯤ ꯃꯁꯖꯤꯠ ꯑꯦꯅꯤ ꯆꯔꯆ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯗꯨꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯁꯪ ꯑꯃ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯁꯦ ꯗꯣꯅꯦꯠ ꯇꯧꯔꯝꯃꯣꯕꯀꯣ ꯗꯣꯅꯦꯠ ꯇꯧꯔꯝꯃꯣ ꯃꯤꯟꯁ ꯀꯠꯂꯝꯃꯣ ꯍꯥꯏꯕ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯀꯣ ꯔꯤꯃꯦꯗꯤꯁꯁꯦ ꯄꯥꯡꯊꯣꯛꯑꯒ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯍꯥꯏꯗꯣ ꯑꯣꯏꯗꯅ ꯀ꯭ꯂꯥꯁ 11ꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯑꯗꯨꯝ ꯐꯥꯎꯅꯔꯒ ꯑꯐꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯃꯗ ꯑꯃꯨꯛꯇꯪ ꯃꯤꯡ ꯆꯟꯕ ꯐꯪꯕ ꯑꯣꯏꯕꯤꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯔꯤꯃꯦꯗꯤꯁꯒꯤ ISSLCꯒꯤ ꯔꯤꯃꯦꯗꯤꯁꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯒꯨꯗ ꯂꯛ